Manipuri News.channel की मैके दगी मयाम मरोई पाव पिजरी अहानबदा कुकी जोगी लमदा मैते सिंगना सिरोई फेस्टिवल यावना मुलाकदा मपुंग फाबा शक्ति सेनदना थिंगनी हाने लाउथोक्रे मैते सिंगना कुकी जोगी लम फावरगा चलगा सिरोई इली फेस्टिवल सरुक याबा यारोई मतिक साबा थबक लोकतना तमथिबा फल फंगनी हाने कुकी जोलैंड प्रोटेक्शन कमांड कोबलुप अमना अमुहन मैते सिंगदा कियन खंगलक्रे jolen@gmail.com खक्तमक यावबा reference number amasung tang haptaba serol amada maitai singna kuki zona khunda mafam singda paudana siroi lili festival yawa haibasi khanaba hobuni haina loguni amasung damthiba phal phangani kuki zogi lamda chakchala committee singna mapung phaba sakti sinadana sapchana thingani adum oinamak siroi lili festival gi leiriba culture gi masak magun sing adubudi kai khumnagani loina santi oina festival pangthokpa haibasi kuki zo singya pambani hairi adum oinamak maitai singna kuki jogi lam phawrga chatuna festival saruk yabadi yaroi haina khangalakli panba yabadi amang thakta ju kuki jo village volunteer eastern zone haiba aseng balaitaba loop ama yauna KSO Delhi president Paujang ko guite ko bumyo emana sapmana ba kian khanbagi thong chathagi usulai khrabani makha tababdet amada siroi lili festival da maitai sing chatpa yaroi haidana china rakheba loop na tragal lanai miyoi sing Panama Police na Cyber Crime Police Station da criminal case ama register tawkre urkul da pangtok kadreba siroi festival da maitai sing na saruk yanaba lakpada kukina khundam pham sing da phawdam chatpa yaroi haidana atamna na sina rakheba loop na tragal lanai miyoi sing Panama Manipuri Police na Cyber Crime Police Station da criminal case ama register tawkre hiram masigi matang da Manipuri Police aikai dagi thadorkhibada kuki gi masak khangdaba loop amana lanai miyoi kharana siroi festival saruk yaba lakado maitai sing da hatkani tukani haidana kian bagi warol sing social media da santorokpa thenare asigama kian khan bagi thawong sing ase taraina logde amudi sab chaba thawok lokotkani hojik pawda kian khan bagi tathar level sing ase ta sena leiba natte haina khangle masigi mathata kuki gi seng lup kharasu chunglei leitaba lup singa hiram amatar mai lenaroi haina phungtokpa leikre asigumba thawong sing chathare evolup natra miyoi sing phanaba thabak paikhatle hairi amaramda miyamna festival ase saruk yaba chappada saphanaba ngak semai thaba akanma maung das paikhatle senior police officer sina deploy tawbolena changnaina security gi mifam pangthokna kum yingsali miyamna sub Manipur police na local liba thabak sing ase da sogatpiyo hairi makha tab update amada Myanmar amasu Bangladesh ni singnaba illegal migrant sing numit kuntran gi manungda masak khangtoknaba state sing da instruction pikre leba asina Bangladesh amasu Pakistan ga akan mawngda ukanaringai cherak asida lebak sing adudagi illegal immigrant kaya India gi tongan ba state sing da changchalaktuna lesaliba sing numit kuntran gi manungda masak khangtoknaba Ministry of Home Affairs ki makaidagi state amasung Union Territory sing da khonkhre Ministry of Home Affairs ki pawgi source amana hairibana Indian citizen ni haina claim tawriba Bangladesh amasung Myanmar dagi lakpani haiba singnaba illegal immigrant sing adu background sing adu sapchana numit kuntrani manungda khangdokadabani haiba numit kuntrani asigi manungda makhoi gi document sing adu verified tawdrabadi makhoi gi maramda halanabagi thawak sing phatkani Union Territory sing amasung state sing da illegal immigrant sing adu detect tawba identification tawba amasung deport tawgi sakti legani loinana hairiba thawak sing asi phakanabidamakta district level detention center sing marang kaina thamgani Ministry of Home Affairs ki magaidagi Bangladesh amasung Myanmar dagi changlakpa illegal immigrant sing masak khangtolaga maram dahlan chinabagi thawak sing paket pa asig mai lerana lebak ani asigi lona bodangam khai ngakpagi thabak tawriba Assam Rifles amasung BSF ki DG da akan instruction pikre instruction asigi angoinana hokeba February thadasu Union Home Minister Amit Shah na illegal Bangladeshi amasung Rohingya immigrant sing India da changlakpada mateng panglamba network singi mathakta chapchaba akanba thabak sing lokotkani haina akanba mafam hoktokiba leikrabani Ministry of Home Affairs ki nongna pirakkiba instruction asiga mai lerana Mamangi matamda Mizoram da lajelakuna leiriba Myanmar refugee sing biometric details sing collection tawba yan leram khibodu na hongna na Mizoram government gi makai dagi state da leiriba Myanmar refugee sing mutrahum dagi biometric details sing collection tawragani haina phungtokre iramasi gi matangda hokiba irai numita Mizoram government amasu Ministry of Home Affairs ki marakta video conference pangtoktuna biometric enrollment exercise pangthoknaba khanabasu laikhre hairi makhada update amada farm Mapuna license ganna kapada farm senaba mi ama laikhidre misi asigi matangda JCCM kre Kabal district ki hero police station manung chanba hero khangrok to leiba farm senaba mi ama farm Mapuna mahaki license numena kapada laikhidre thodo asibu yaningda photoktuna joint action committee
ama sembo lena Manipur lengak ta toan wakat kaya taksan khre wakatsing pidri phawa asi baksang loroi hari misi asigi matang da police tri phangma paw matu ina de todo asing arang numidang pung Nipal Makhairom ta matam da Thawal district ki Hero police station gi Hero Kangrok farm ama changa ba mai lena chakcha hajana da thoki bani hairi lekidra farm senaba miwei adugi mamina laisam tombi apopo lekidra laisam khongmai kawi Hero part 2 Devi mamto malakai dagini mahapunu moina kalio farm pu adugi mamina nithogjam Rajnikant apopo lekidra nithogjam Major kawi lefam Hero part 2 maya lekai dagini thodok tholi bamfam asi makhoi anigi yumdagi chaurana kilometer 3 rom lama leiba singkhong maya manakta leiba hinkol ama da thoki bani hairi Phamapu Rajnikant police na pakre tombibu mahang numaina kapani haibasi mahang masana yazare haina police na photorakli police ki paw asin makata na hai ngarang asi Rajnikant gi Hero Kangrok ta leiba nauna sawa farm asi sangaba namini mahak ki sangaba thoram asi loiba matung numidang da farm adu Rajnikant yauna mioi makhoi mioi khara sakcha hajana ki maduda mariyana rakudagi Rajnikant na mahaki license nungwe adu putoktuna tombibu mapukta kapani tombi ahanbada Thawal district hospital la pukaki adu doctor na siri haina confirm toki mahaki asi baksang adu hojik porompa Jenims ki million sangda tamkre hairi amaronda thodo asigi ki matang tarakpadagi ngarang Numidang pung tara matan makhairom taba matam da koshau narba miyam horuktuna Phamapu Rajnikant gi yum thudektuna akai atoi thon kare ngarang gi pham sanga adu da yawba miyoising phungtopagi matung inadi Rajnikant masana ayukta sunongmai putholaga blank fair tauki maduda sanga yawba miyam nasu yamna sonaki hairi mihat asibu penda phungtoktuna lekhidraba laisam tombi gi loina bi laisam padamana phungtorakibada mahagi mapure badu kari marangi hapiribano Mapuroi bagi maral kaino takpiyu Mapuroi badu kana umye amatada nungaina daba saunaba amata lekidri Mapuroi babu kari marang hatpiri banu haibagi maramda khangan biyu lehoriba masa Mapuroi ba yaudana karam thakani Mapuroi bana punamak onarambani haiki serak sida mihat asiga mai lena ngasi ayuk pung 9 taba matamda Hero part 2 Devi mantok lekai gi device nongpok ningtho youth club na miyang yu eba infama pangtoktuna mihat asiga mai lena JSC against cold blood mother of laisam tombi haiba ama semduna Manipur lengak ta tongan wakat singta sangkare JSC na takiba warisi untugi matung ina tamthiraba mihat asi kana gumba kharana loktuna daga takiba thabak ni haina sulawi hiram masida chenai mioi phagatuna logo eba matik sa bachera phangedabani lekhidraba tombi imungda mihat asida chenai ba imungna sel oinen lupa lakh yankai pinaba hain sulemna ki aroibada lekhidraba tombi gi thawa yawda baksang Rajnikant gi pamda leiron chanba haina sulemna ki hairiba waripsing asi tabuk tongthokri pawba asi baksang logdaba haina su lemna ki hairi makata update amada Manipur gi matang da wafom kaya pukutana pawtong khrei Tricol for World Foundation na sindana tha asigi train thoidap Nepal gi gengtokta Bharat amadi Bharat ki wangmagi delegate chama lomna suruk yadana pangthokiba Tricol for World Foundation International Conference da Dr. Phanjongbom Lanajit Singha chairman Selin digital na Manipur da solisingani kulumdagi me humdagi horkiba communal complete asigi matang da wafom kaya pukutana pawtong khrei hairi hiram asigi mai lena Selin technical gi digital gi field publicity officer Kitrimayam James na press thadarakpa chero lamana hairibadi sei ani helaklaba communal complete asigi matang da ngasi pawda Senil digital na Bharat ki tongan ba political party gi member of parliament kaya ga hathena unadana complete asigi matang da wafom kaya pagdamdana memorandum kaya su kuchina khibata natana solisingani kunmari gi December thada su New Delhi da namit humni chupna khongjang tungsan khiba lekhre Guwahati amasu New Delhi da pangthok khiba national conference kaya da su warep sing purakpa ngamdriba Manipur da tholiba communal conflict asigi matang da wafam pukatuna pagdong khiba lekhre hairi paw silena ngasigi di maru paw pijaba matang asilojare makhata ba update ki namak ngayam punanga minasi loina na channel asibun sipidana like and subscribe to biramu